Nongma numidang ama boboki mayum sida leidingai numito nong kan chui boboki shima moto na leidiba lekol dugi mayaida lempos ama yungba dugi makhongda mamigum karigumba ama lepton leiba uki aigi thonau dugi mayek singna ui lemanga dugi mangal amata su taate masada ungu muba mami ama lepton leiba manki ai karinu haiba khangkide Bapna sagat papiya masumanki ai thong hangduna mangol machinda torch ama pairaga thoraki akiba haibedo aigi famda mangkhiba gom tawi torch na kapsinduna yenglubada musuk muba mami ama leibaki mawang ama uki torch ki sala mangaldo mami thu phawraga chatli nakanda horiba ugi una singdudi nusit ki kallaba sahom na masa mareng leng khotna jawoi sari adubu tari mami edo usau nagi mami oikiti sungling ling de makai sap yung dan lepton leki ai tapna mangol dei kom tharai kallaba nolikna ai gi haksang de reki ishada aki tu juma kari shu phawkiti lem pos adugi manak tamna tapna sangsinki haina de manam ma phawki nong adu su taptharakle amu ba mami ado sungling ling de makai pos makhong da lepton leiri ai gi torch ki mangal naksilak pana mami ado tapna post makhong adugi marumda changduna musi mangki bugum torai ai madu ubda chap leptun leki nonga chotlaba aigi maido khut oina de thotuna amuk ingi aigi bapna oidara amuk khali ai post makhong aduda sangsinduna leplare post ki maingal duda amuk ing khati khanghodana isa sa chap launa mai chingmugum isa poma sitharai aina paina motors to fat launa thadaraga sumang tamna isa onsilai aigi khoni do mai chingmagi fazin mi khibagum lengba ngamde hakchang poma sitharaduna lengba yadun leki ai ahing du mi kawgada su nuai tuduna isa lengna mohne nong sho amuk khek pahorale ai thong tam ne khali aduga aigi ka tamna amu matamda angak patu chungba amu urakle aigi ka gi thonau do nauna hangtu ledi thonau maya da phamna duna ai tamna yeraliba do atai kana sunati ai isamagni mi amana masagi haksangu mami ta uba natana atopa mi gi mideng da uba ngam labati kari fawuni hoya damak akiya pawke isha pama sitharinge manung da khangba morena ai pukhyau chungki thonau dagi ai tamne lakpa ai gi hakchang do ai gi michana mon nei dun lekhi ngai hak leiraka tapna thonau pa dagi hawlak laga thong tapna hangdoi oh ai isana makeup kharagi mangda hangkiba thonga do sakmanana aduma hanglakpa nong adasu khara kansilaki ngalaba mai ngal amana aigi mai kai tamna aigi hakchang phaw makai kamlaki aigi hakchang do mai ngal aduna phaw duna aigi maningda leiriba lei pambi singdu ta duna lei mekup khragi matung mahak aigi inak tamna sangsilaki nonglek marik na magi maya taribudo makhutna amung te thoktuna aingonde ingai aigi nakta asum chaksilei ai kari su haidi thokliga mangom na miku ado aduma yengdon laki ai khongani tapna lengwa yarakle ai hakchang do satpa ngamdaduna khongan loksinduna pos ma khong adu to sinli khangudana ai khongani do ai table makhaduda kawbudai ai kyan taraki awaba manglan amadagi hawgalakpagi ai isapumba mihun chongladuna humang kangduna leiromki table da thamliba ising bottle dagi ising thakladuna thonau tamna yengthoi nongdi churamdi leikor malakta thaliba pos aduda munna yengi matamdudagi hauraga igi punsida manglan ga yanaba thodok kayamarum tama thoraki miyam tin marak asik palamhang aigi maikai thiba kaya amana aingonda lona yengli boita aigi isada phawde banate
ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯒꯤ ꯁꯥꯎꯍꯨꯝ ꯑꯩ ꯐꯪꯕ ꯉꯝꯈꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯀꯌꯥ ꯑꯁꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯃꯇꯝ ꯄꯨꯝꯕꯗ ꯍꯣꯠꯅꯈꯤ꯫ ꯏꯁꯥꯒꯤ ꯋꯥꯈꯜ ꯏꯟꯗ꯭ꯔꯤ ꯄꯨꯝꯅꯃꯛꯇꯨꯗ ꯇꯥꯗꯨꯅ ꯂꯩꯔꯨꯔꯕꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯑꯃꯥꯡꯕ ꯍꯥꯏꯗꯣ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯕꯥꯞꯅ ꯁꯥꯒꯠꯄ ꯄꯣꯠꯁꯛꯇ ꯊꯥꯖꯕ ꯊꯝꯒꯅꯨ ꯍꯥꯏꯕꯒꯤ ꯊꯧꯅꯥꯅ ꯑꯩ ꯆꯍꯤ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕ ꯉꯝꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯇꯝꯗꯇ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯇꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯄ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯑꯍꯥꯟꯕ ꯆꯍꯤ ꯑꯇꯣꯞꯄ ꯁꯥꯇ꯭ꯔ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯄꯥꯎ ꯅꯪꯁꯨ ꯐꯪꯂꯝꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯊꯣꯏꯕ꯫ ꯑꯩꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯛꯂꯤꯕ ꯄꯨꯝꯅꯃꯛ ꯑꯩ ꯄꯨꯗꯨꯅ ꯃꯇꯝ ꯀꯌꯥ ꯑꯃ ꯆꯠꯈꯤ꯫ ꯑꯅꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯐꯤꯠ ꯏꯟ ꯇꯧꯕ ꯈꯔ ꯋꯥꯅ ꯊꯣꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯑꯩ ꯏꯃꯥꯟꯅꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯅꯧꯅ ꯊꯣꯔꯛꯄ ꯃꯇꯝꯗꯣ ꯑꯩ ꯅꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯤꯡꯁꯤꯡꯈꯤ꯫ ꯕꯕꯥ ꯏꯃꯥ ꯑꯩꯈꯣꯏ 8 ꯄꯨꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯑꯣꯟꯕ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯂꯥꯛꯈꯤ꯫ ꯑꯃꯛꯄ ꯑꯁꯥꯎꯕ ꯃꯥꯏꯊꯣꯡ ꯍꯣꯡꯂꯛꯈꯤ꯫ ꯑꯩꯒꯤ ꯃꯪꯂꯥꯟꯒ ꯇꯥꯏꯕꯪꯒ ꯇꯥꯏꯑꯣꯟꯅꯕ ꯀꯌా ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤ꯫ ꯍꯤꯡꯕꯒꯤ ꯃꯍꯥꯎꯗꯣ ꯑꯩꯁꯨ ꯎꯔꯛꯈꯤ꯫ ꯅꯈꯣꯏ ꯃꯔꯤꯕꯨ ꯑꯩꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯂꯥꯛꯈꯤ꯫ ꯑꯩꯒ ꯀ꯭ꯂꯣꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯃꯦꯛꯁ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯂꯤꯈꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯑꯗꯣ ꯃꯤ ꯑꯇꯣꯞꯄꯅ ꯇꯥꯕꯗ ꯐꯤꯜꯝ ꯗ꯭ꯔꯃꯥꯗꯒꯤ ꯂꯧꯊꯣꯛꯄ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯅꯣꯛꯅꯒꯗꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯃꯦꯛꯁ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯃꯉꯣꯟꯗ ꯊꯥꯖꯗꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯃꯥꯒꯤ ꯄꯦꯔꯦꯟꯁ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯑꯩꯒꯤ ꯑꯋꯥꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯕꯤꯈꯤ꯫ ꯅꯈꯣꯏ ꯃꯔꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯅꯨꯡꯁꯤꯅ ꯇꯝꯈꯤꯕ ꯃꯃꯥ ꯄꯣꯛꯄ ꯃꯕꯣꯛ ꯀꯦꯔꯂꯥꯗ ꯂꯩꯕꯅ ꯃꯥꯁꯨ ꯃꯕꯣꯛꯀꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯈꯤꯕꯅꯤ꯫ ꯃꯦꯛꯁ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯐꯝ ꯑꯃ ꯀꯟꯈꯤ꯫ ꯀꯣꯂꯦꯖ ꯂꯣꯏꯔꯒ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯒꯤ ꯄ꯭ꯂꯥꯟ ꯀꯌꯥ ꯑꯃ ꯁꯤꯟꯈꯤ꯫ ꯀꯣꯂꯦꯖꯀꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯀꯌꯥꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯕ ꯃꯐꯝꯗꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯃꯤ ꯑꯃꯗ ꯇꯥꯈꯤꯗꯦ꯫ ꯀꯣꯂꯦꯖ ꯑꯦꯛꯖꯥꯝ ꯂꯣꯏꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯊꯃꯣꯏ ꯀꯥꯏꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤꯕ ꯃꯇꯝ ꯑꯃꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯌꯥꯝꯅ ꯇꯦꯟꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯀꯌꯥꯔꯛ ꯏꯁꯥ ꯏꯊꯟꯗ ꯍꯪꯖꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯕꯖꯥꯔꯗꯒꯤ ꯋꯥꯏꯟ ꯕꯣꯇꯜ 4 ꯄꯨꯔꯒ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯋꯤꯛ ꯑꯃꯈꯛ ꯉꯥꯏꯔꯦ ꯃꯌꯥꯝ ꯀꯥꯏꯅꯒꯗꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯆꯥ ꯑꯊꯛ ꯇꯧꯅꯕ ꯕꯖꯥꯔ ꯆꯠꯅꯔꯨꯏ꯫ ꯑꯩꯅ ꯍꯣꯁꯇꯦꯜꯒꯤ ꯒꯦꯠ ꯇꯝꯅ ꯆꯪꯂꯛꯄꯗ ꯃꯌꯥꯝ ꯆꯕꯨꯟ ꯄꯨꯜꯂꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯅ ꯒꯦꯠ ꯇꯝꯅ ꯆꯪꯂꯛꯄꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯆꯧꯕ ꯃꯤ ꯇꯤꯟꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯐꯝꯗ ꯇꯨ ꯆꯨꯡꯕ ꯍꯧꯔꯛꯈꯤ꯫ ꯐꯥꯁ ꯕ꯭ꯂꯣꯛꯀꯤ ꯃꯈꯣꯡꯗꯅꯤ ꯃꯌꯥꯝ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕ꯫ ꯁꯨꯖꯨꯠ ꯀꯞꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯏ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗꯒꯤ꯫ ꯑꯁꯤ ꯑꯅꯥ ꯊꯣꯛꯄꯁꯨ ꯃꯥꯜꯂꯛꯈꯤ꯫ ꯑꯩ ꯇꯝꯅ ꯇꯤꯜꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯌꯦꯡꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯃꯥꯏꯊꯣꯡ ꯀꯌꯥ ꯑꯃ ꯎꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯕꯒꯤ ꯃꯥꯏꯊꯣꯡ ꯀꯌꯥꯗꯨ ꯎꯕꯗ ꯅꯤꯟ ꯈꯣꯡꯕ ꯃꯈꯣꯜ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯀꯤꯕꯒꯤ ꯃꯤꯍꯨꯟ ꯑꯃ ꯆꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯣ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯑꯀꯤꯕꯒꯤ ꯇꯥꯡꯀꯛ ꯑꯃꯒꯨꯝ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯎꯔꯛꯈꯤ꯫ ꯄ꯭ꯔꯕꯞ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡ ꯇꯝꯅ ꯌꯧꯅꯕ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯈꯨꯠꯅ ꯁꯥꯏꯠ ꯇꯧꯅ ꯆꯪꯁꯤꯜꯂꯤ꯫ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯆꯣꯡꯂꯝꯕ ꯃꯤꯍꯨꯟ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯈꯤ꯫ ꯄꯨꯝꯅꯃꯛ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯅꯤꯟ ꯈꯣꯡꯕ ꯃꯈꯣꯜ ꯑꯃꯒꯨꯝ ꯅꯤꯟꯗꯨꯅ ꯂꯩꯈꯤ꯫ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯀꯟꯕ ꯅꯤꯟ ꯈꯣꯡꯕ ꯃꯈꯣꯜ ꯑꯃꯅ ꯊꯟꯈꯤ꯫ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯔꯨꯞ ꯃꯦꯛꯁ꯫ ꯃꯀꯣꯛꯇꯒꯤ ꯆꯦꯟꯊꯔꯛꯄ ꯉꯥꯡꯂꯕ ꯏꯅ ꯂꯩꯃꯥꯏꯗ ꯄꯥꯛꯅ ꯁꯟꯗꯣꯛꯂꯤ꯫ ꯑꯩ ꯄꯣꯔꯝꯕ ꯕꯦꯛ ꯂꯩꯃꯥꯏꯗ ꯇꯥꯈꯤ꯫ ꯀꯥꯏꯔꯕ ꯋꯥꯏꯟ ꯂꯤꯛꯂꯤꯒꯤ ꯃꯈꯣꯜꯅ ꯃꯐꯝꯗꯨ ꯅꯤꯟꯈꯤ꯫ ꯂꯨꯔꯕ ꯑꯉꯥꯡꯕ ꯌꯨꯒꯤ ꯃꯍꯤꯅ ꯄꯥꯛꯅ ꯁꯟꯗꯣꯛꯂꯤꯕ ꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯊꯈꯤꯗꯨꯅ ꯏꯈꯦꯡꯂꯛꯇ ꯇꯤꯟꯈꯤ꯫ ꯑꯩꯒꯤ ꯃꯤꯠꯇ ꯕꯕꯥ ꯃꯃꯥꯒꯤ ꯁꯛꯐꯝ ꯇꯅ ꯊꯟꯈꯤ꯫ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯣꯏꯅ ꯌꯦꯡꯅꯔꯛꯈꯤ꯫ ꯀꯥꯐꯩ ꯊꯥꯡꯕ ꯑꯩꯕꯨ ꯅꯥꯛ ꯌꯦꯠꯇ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯅꯤꯅ
ꯑꯩꯕꯨ ꯁꯝꯅꯗꯨꯅ ꯑꯩꯕꯨ ꯊꯤꯜꯂꯛꯈꯤ ꯃꯅꯤꯡꯂꯣꯝꯗ ꯄꯨꯂꯤꯁꯀꯤ ꯁꯥꯏꯔꯦꯟ ꯈꯣꯡꯂꯛꯄꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯉꯩꯒꯤ ꯑꯣꯇꯣ ꯃꯈꯣꯜꯗꯣ ꯅꯤꯡꯁꯤꯡꯂꯛꯈꯤ ꯃꯅꯤꯡ ꯍꯟꯅ ꯌꯦꯡꯒꯦ ꯇꯧꯏ ꯏꯃꯥꯟꯅꯕꯅ ꯑꯩꯒꯤ ꯀꯣꯛ ꯄꯥꯏꯗꯨꯅ ꯌꯦꯡꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯂꯛꯈꯤ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯅꯨꯃꯤꯠ ꯑꯗꯣ ꯍꯣꯁꯇꯦꯜ ꯑꯗꯨ ꯄꯨꯝꯆꯤꯛ ꯆꯤꯛꯈꯤ ꯃꯌꯨꯝ ꯍꯟꯕꯒꯤ ꯃꯄꯩ ꯃꯄꯩ ꯅꯨꯃꯤꯗꯥꯡꯗ ꯊꯣꯡꯅꯔꯛꯄ ꯀꯌꯥ ꯑꯃ ꯃꯆꯤ ꯃꯆꯤ ꯐꯝꯂꯝꯕ ꯃꯤꯁꯤꯡ ꯀꯅꯥꯝꯇ ꯎꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯐꯥꯔꯁ ꯕ꯭ꯂꯣꯛꯇ ꯆꯠꯇꯅꯕ ꯋꯥꯔꯗꯦꯟꯅ ꯍꯥꯏꯔꯝꯈꯤ ꯑꯗꯨꯕꯨ ꯑꯩ ꯂꯣꯟꯅ ꯐꯥꯔꯁ ꯕ꯭ꯂꯣꯛꯀꯤ ꯇꯣꯞ ꯐ꯭ꯂꯣꯔ ꯇꯝꯅ ꯀꯥꯈꯤ ꯏꯁꯥꯗ ꯊꯥꯖꯗꯕ ꯑꯁꯥꯎꯕ ꯀꯌꯥ ꯑꯃꯅ ꯑꯩꯒꯤ ꯏꯐꯝꯗ ꯊꯟꯈꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯑꯃꯠꯇ ꯎꯠꯈꯤꯗꯕ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯃꯔꯨꯞ ꯑꯃꯅ ꯈꯪꯍꯧꯗꯅ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯑꯗꯨꯝꯕ ꯐꯤꯔꯦꯞ ꯂꯧꯔꯤꯕ ꯑꯩ ꯇꯣꯞ ꯐ꯭ꯂꯣꯔ ꯑꯗꯨꯒꯤ ꯃꯄꯥꯟ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯩꯒꯤ ꯏꯐꯝꯗ ꯑꯋꯥꯡꯕꯒꯤ ꯑꯀꯤꯕꯗꯣ ꯐꯥꯎꯈꯤꯗꯦ ꯃꯈꯥ ꯇꯝꯅ ꯆꯨꯝꯅ ꯌꯦꯡꯊꯩ ꯇꯥꯝꯅ ꯂꯩꯔꯤꯕ ꯂꯩꯃꯥꯏꯗꯨꯗ ꯆꯨꯗꯨꯅ ꯂꯩꯔꯤꯕ ꯏꯒꯤ ꯃꯃꯤ ꯑꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯁꯥꯎꯕꯗꯣ ꯃꯌꯦꯛ ꯑꯁꯨꯝ ꯁꯦꯡꯂꯛꯈꯤ ꯂꯦꯠꯁ ꯇ꯭ꯔꯦꯚꯦꯜ ꯗ ꯋꯥꯔꯜ ꯇꯨꯒꯦꯗꯔ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯛꯈꯤ ꯑꯁꯥꯎꯕꯅ ꯅꯣꯛꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯈꯤ ꯁꯤꯒꯔꯦꯠ ꯃꯆꯩ ꯑꯃ ꯆꯪꯈꯠꯇꯨꯅ ꯑꯩꯒꯤ ꯃꯔꯨꯞꯅ ꯂꯦꯞꯄꯝꯕ ꯃꯄꯥꯗꯨꯗ ꯑꯩ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯂꯩꯈꯤ ꯑꯩ ꯃꯈꯥ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯑꯩꯒꯤ ꯔꯨꯝꯗ ꯆꯪꯗꯨꯅ ꯂꯣꯡꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩ ꯍꯣꯁꯇꯦꯂꯔ ꯃꯌꯥꯝꯗꯣ ꯑꯩ ꯍꯦꯛ ꯎꯕꯒ ꯃꯈꯣꯏꯗ ꯍꯩꯅꯗꯕ ꯑꯃꯒꯤ ꯃꯑꯣꯡ ꯑꯃ ꯎꯗꯕ ꯅꯠꯇꯦ ꯃꯦꯛꯁꯀꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯍꯥꯏꯕꯒꯤ ꯃꯔꯝꯗꯨꯅꯤ ꯃꯈꯣꯏꯅ ꯍꯪꯂꯤꯕ ꯑꯩꯁꯨ ꯃꯔꯝꯗꯨꯅꯤ ꯊꯤꯔꯤꯕ ꯋꯤꯛ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯑꯩ ꯍꯣꯁꯇꯦꯜꯗꯨ ꯊꯥꯗꯣꯛꯄ ꯇꯥꯈꯤ ꯀꯔꯤꯕꯨ ꯂꯩꯍꯧꯔꯤ ꯅꯤꯡꯁꯤꯡꯅꯕ ꯑꯩ ꯂꯣꯟ ꯊꯣꯛꯇꯕ ꯑꯁꯥꯎꯕ ꯃꯤ ꯑꯃꯒꯨꯝ ꯌꯨꯝ ꯍꯟꯅꯕ ꯃꯇꯝ ꯑꯗꯣ ꯂꯦꯜꯂꯛꯈꯤꯕꯅꯤ ꯍꯣꯁꯇꯦꯜꯒꯤ ꯒꯦꯠꯇ ꯂꯦꯞꯇꯨꯅ ꯑꯩ ꯍꯟꯅ ꯍꯣꯁꯇꯦꯜ ꯇꯝꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯦꯛꯁ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯍꯨꯟ ꯍꯣꯟꯈꯤꯕ ꯃꯐꯝꯗꯨꯗ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯈꯣꯡ ꯑꯅꯤ ꯂꯦꯡꯕ ꯌꯥꯗꯕ ꯃꯈꯩ ꯑꯩ ꯑꯁꯤꯕ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯎꯈ꯭ꯔꯦ ꯌꯦꯡꯁꯤꯟꯅꯗꯕ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯣ ꯑꯩꯒꯤ ꯐꯝꯗ ꯋꯥꯅ ꯊꯣꯛꯈꯤ ꯃꯤꯠ ꯑꯅꯤꯗꯒꯤ ꯈꯪꯍꯧꯗꯅ ꯄꯤ ꯆꯗꯨꯝ ꯆꯗꯨꯝ ꯇꯥꯔꯛꯈꯤ ꯑꯩ ꯃꯥꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯗꯕ ꯉꯝꯈꯤꯗꯦ ꯒꯦꯠꯀꯤ ꯈꯥꯔꯤꯕ ꯄꯣꯁ ꯑꯗꯨꯗ ꯑꯩ ꯀꯣꯛ ꯑꯁꯤ ꯉꯥꯗꯨꯅ ꯀꯞꯈꯤ ꯍꯣꯏ ꯑꯩꯗꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯅꯤ ꯃꯔꯨꯞ ꯅꯪꯗꯤ ꯑꯗꯨꯃꯛ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯒꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯪꯂꯥꯟ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡꯗꯕ ꯑꯣꯏꯈ꯭ꯔꯁꯅꯨ ꯃꯔꯨꯞ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯃꯆꯥ ꯑꯃꯈꯛ ꯍꯥꯏꯔꯝꯂꯒꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯐꯥꯎꯔꯤꯕ ꯑꯋꯥꯕꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯈꯣꯡꯊꯥꯡ ꯑꯣꯏꯔꯝꯒꯗꯕꯅꯤꯀꯣ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯋꯥꯕꯇꯅ ꯂꯣꯏꯅꯔꯛꯄꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯍꯜꯂꯒꯅꯤ ꯈꯟꯕꯗ ꯑꯩ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯃꯔꯨꯞ ꯑꯩꯒꯤ ꯆꯠꯈꯤꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯝꯅ ꯂꯩꯍꯧꯏ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯃꯦꯛꯁ ꯕꯁ ꯇꯣꯡꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯏꯃꯥ ꯕꯕꯥ ꯅꯤꯡꯁꯤꯡꯂꯛꯏ ꯅꯈꯣꯏ ꯃꯔꯤ ꯑꯩꯒꯤ ꯃꯪꯗ ꯂꯣꯏ ꯊꯣꯔꯛꯏ ꯑꯗꯨꯉꯩ ꯑꯩꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯈꯤꯕ ꯃꯤꯀꯨꯞ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯏꯊꯟꯗ ꯃꯣꯃꯣꯟ ꯅꯣꯛꯏ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯩ ꯃꯇꯝ ꯀꯌా ꯑꯃ ꯊꯦꯔꯥꯄꯤꯁꯀꯤ ꯁꯦꯁꯟ ꯆꯠꯈꯤ ꯑꯦꯟꯖꯥꯏꯇꯤ ꯑꯦꯟ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌా ꯑꯃ ꯑꯩ ꯃꯥꯌꯣꯛꯅꯈꯤ ꯃꯥꯁꯇꯔ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯑꯣꯏꯈꯤ ꯑꯩ ꯅꯈꯣꯏ ꯃꯔꯤꯕꯨ ꯐꯖꯅ ꯌꯦꯡꯁꯤꯟꯕꯁꯨ ꯉꯝꯈꯤꯗꯦ ꯏꯆꯟ ꯊꯣꯏꯕꯤꯁꯨ ꯑꯩꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯟꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯏꯟꯈꯠꯂꯛꯄ ꯑꯣꯏꯕꯅ ꯑꯩꯒꯗꯤ ꯑꯦꯁꯀꯦꯞ ꯌꯥꯝꯅ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯑꯁꯥꯎꯕꯒꯤ ꯁꯛꯐꯝꯗꯣ ꯅꯈꯣꯏꯗ ꯎꯍꯟꯕꯁꯨ ꯄꯥꯝꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯈꯣꯏꯕꯨꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯕ ꯄꯥꯝꯈꯤ ꯊꯣꯏꯕꯤꯅ ꯃꯄꯥꯟ ꯂꯝꯗꯁꯨ ꯂꯩꯈꯤꯕꯅ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯇꯤꯟꯅꯗꯨꯅ ꯂꯩꯈꯤꯕꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯑꯄꯦꯟꯕ ꯑꯃ ꯑꯣꯏꯈꯤ ꯕꯣꯕꯣꯛ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ 5 ꯂꯩꯔꯕ ꯃꯇꯨꯡ ꯑꯩ ꯅꯣꯡꯃ ꯊꯕꯛ ꯍꯜꯂꯛꯂꯒ ꯕꯖꯥꯔ ꯂꯣꯝꯗꯒꯤ ꯌꯦꯠꯇ ꯍꯥꯏꯈ꯭ꯔꯤꯕ ꯂꯝꯕꯤꯗꯣ ꯑꯩ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕꯅ ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯋꯤꯜꯗꯣ ꯌꯦꯠꯂꯣꯝꯗ ꯂꯩꯁꯤꯟꯈꯤ ꯅꯨꯃꯤꯠꯇꯣ
ꯑꯩ ꯑꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯀꯥꯂꯦꯟꯒꯤ ꯐꯖꯔꯕ ꯅꯨꯡꯊꯤꯜꯗꯣ ꯀꯌꯥꯗꯤ ꯐꯖꯩ꯫ ꯁꯥꯡꯅ ꯁꯟꯗꯣꯛꯈ꯭ꯔꯤꯕ ꯆꯤꯡ ꯑꯃꯗꯤ ꯂꯧꯕꯨꯛꯀꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯐꯖꯔꯕ ꯂꯝꯕꯤꯗꯣ ꯀꯌꯥꯗ ꯅꯤꯡꯊꯤꯔꯕ ꯅꯧꯍꯧꯅꯅ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯍꯜꯂꯛꯏ꯫ ꯂꯝꯕꯤ ꯅꯥꯀꯟꯗ ꯍꯧꯔꯝꯕ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡ ꯍꯧꯖꯤꯛꯇꯤ ꯏꯍꯥꯡ ꯍꯥꯡꯂꯕꯁꯨ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯗꯨꯃꯛ ꯏꯁꯪ ꯁꯪꯅ ꯎꯔꯤ꯫ ꯑꯩꯅ ꯃꯤꯀꯨꯞꯇꯨꯗ ꯎꯔꯤꯕ ꯄꯨꯝꯅꯃꯛ ꯅꯈꯣꯏꯗꯁꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯅꯤꯡꯈꯤ꯫ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯄꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ꯫ ꯔꯦꯗꯤꯑꯣꯗ ꯂꯥꯛꯂꯤꯕ ꯋꯦꯁꯇꯔꯟ ꯃ꯭ꯌꯨꯖꯤꯛꯀꯤ ꯚꯣꯂꯨꯝ ꯀꯟꯅ ꯂꯩꯈꯠꯇꯨꯅ ꯒꯥꯔꯤꯒꯤ ꯁ꯭ꯄꯤꯗ ꯂꯩꯈꯠꯄ ꯃꯈꯩ ꯑꯩ ꯌꯥꯡꯅ ꯑꯍꯥꯡꯕ ꯂꯝꯕꯤꯗꯨꯗ ꯅꯤꯡꯇꯝꯅ ꯊꯧꯔꯤ꯫ ꯏꯪꯊꯔꯛꯂꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗꯣ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀ ꯌꯥꯟꯅꯗꯨꯅ ꯑꯩꯒꯤ ꯌꯦꯠꯀꯤ ꯄꯥꯝꯕꯣꯝꯗ ꯌꯩꯔꯛꯂꯤ꯫ ꯌꯥꯡꯅ ꯊꯧꯔꯛꯂꯝꯕ ꯑꯩꯒꯤ ꯕ꯭ꯔꯦꯛ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯍꯧꯔꯕ ꯕ꯭ꯔꯦꯛꯀꯤ ꯃꯈꯣꯜꯅ ꯃꯐꯝꯗꯨꯗ ꯄꯨꯝꯅꯤꯟ ꯅꯤꯟꯗꯨꯅ ꯍꯧꯅ ꯇꯥꯏ꯫ ꯇꯣꯡꯂꯝꯕ ꯎꯆꯦꯛ, ꯂꯩꯔꯝꯕ ꯁꯥ ꯁꯟ ꯆꯠꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯈꯤ꯫ ꯆꯥꯎꯔꯕ ꯎꯁꯤꯡꯅ ꯈꯟꯕꯅ ꯃꯐꯝ ꯑꯗꯣ ꯎꯔꯨꯝ ꯂꯥꯡꯗꯨꯅ ꯂꯤꯔꯤ ꯂꯤꯔꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯤ꯫ ꯑꯩ ꯁꯣꯔ ꯑꯀꯟꯕ ꯑꯃꯒ ꯆꯞ ꯌꯨꯡꯅ ꯂꯦꯡꯗꯕ ꯃꯈꯩ ꯒꯥꯔꯤꯒꯤ ꯁ꯭ꯇꯤꯌꯔꯤꯡ ꯋꯤꯜ ꯄꯥꯏꯗꯨꯅ ꯂꯩ꯫ ꯅꯨꯡꯁꯤꯠꯀꯤ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤꯕ ꯃꯈꯣꯜꯗꯣ ꯍꯧꯅ ꯇꯥꯔꯤ꯫ ꯑꯩꯒꯤ ꯃꯥꯏ ꯇꯞꯅ ꯂꯝꯕꯤꯒꯤ ꯌꯦꯠꯂꯣꯝꯗ ꯑꯣꯟꯊꯣꯛꯏ꯫ ꯃꯜꯂꯕ ꯃꯐꯝꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗꯤ ꯑꯣꯜꯂꯝꯂꯦ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗꯣ, ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯧꯕꯗꯣ, ꯍꯧꯖꯤꯛꯇꯤ ꯑꯁꯣꯡꯕ ꯅꯥꯄꯤꯅ ꯄꯨꯝꯁꯪ ꯁꯪꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯟꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛ ꯆꯥꯎꯕ ꯌꯨꯝ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦꯗ ꯊꯣꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯂꯩꯈꯤꯕ ꯇꯝꯊꯤꯔꯕ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯣꯜꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯃꯒꯨꯝ ꯃꯐꯝꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯩ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯝꯗꯨꯅ ꯒꯥꯔꯤꯗ ꯉꯥꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯨꯝꯗꯨꯗ ꯌꯦꯡꯂꯗꯨꯅ ꯂꯩꯈꯤ꯫ ꯑꯩ ꯃꯤꯠ ꯑꯅꯤ ꯇꯞꯅ ꯎꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯗꯨꯅ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯊꯣꯛꯏ꯫ ꯑꯗꯨꯃꯛ ꯌꯨꯝꯗꯨꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯍꯣꯡꯂꯝꯗ꯭ꯔꯤ꯫ ꯊꯣꯡꯅꯥꯎꯁꯤꯡꯗꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯏ ꯊꯥꯡꯗ꯭ꯔꯕ ꯃꯃꯥꯏ ꯃꯌꯥꯝ ꯑꯃ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯁꯝ ꯌꯥꯎꯗ꯭ꯔꯕꯤ ꯅꯨꯄꯤꯗꯣ ꯆꯝꯄ꯭ꯔꯥ ꯄꯥꯝꯕꯤꯒꯤ ꯃꯈꯣꯡꯗꯒꯤ ꯑꯩ ꯇꯝꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯍꯟ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯅꯈꯣꯏꯗꯤ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯂꯤ꯫ ꯑꯩꯅ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯖꯈꯤ, ꯀꯌꯥꯗ ꯇꯣꯜꯂꯕ ꯅꯈꯣꯏꯅꯣ! ꯃꯐꯝꯗꯨꯗ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯒꯗꯧꯔꯤꯕ! ꯑꯩꯒꯤ ꯃꯤꯠ ꯑꯅꯤ ꯈꯪꯍꯧꯗꯅ ꯌꯨꯝꯒꯤ ꯑꯣꯏ ꯊꯪꯕ ꯏꯪꯈꯣꯜ ꯃꯆꯥꯗꯨꯗ ꯆꯤꯡꯁꯤꯟꯈꯤ꯫ ꯑꯩ ꯆꯨꯔꯨꯞ ꯃꯆꯩ ꯑꯗꯨ ꯈꯣꯡꯎꯞꯅ ꯅꯩꯊꯠꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯤ꯫ ꯃꯤꯠꯇ ꯑꯁꯥꯎꯕꯒꯤ ꯄꯤꯒ ꯏꯔꯥꯠꯅꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ꯫ ꯑꯁꯥꯎꯕꯅ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯑꯩ ꯁ꯭ꯇꯤꯌꯔꯤꯡ ꯋꯤꯜꯗ ꯈꯨꯠꯅ ꯀꯟꯅ ꯊꯥꯖꯤꯟꯖꯈꯤ꯫ ꯄꯦꯟꯗ꯭ꯔꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯆꯤꯛꯄ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯩ ꯌꯨꯝꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗꯕ ꯃꯈꯩ ꯒꯥꯔꯤ ꯃꯥꯏ ꯂꯩꯊꯣꯛꯏ꯫ ꯒꯥꯔꯤ ꯇꯞꯅ ꯊꯧꯕ ꯍꯧꯏ꯫ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯣꯏꯔꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯈꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯕꯕꯥ, ꯃꯃꯥ, ꯅꯈꯣꯏ ꯑꯅꯤꯁꯨ ꯃꯐꯝꯗꯨꯗ ꯇꯤꯟꯕ ꯌꯥꯎꯔꯔꯦꯀꯣ꯫ ꯏꯪꯈꯣꯜ ꯃꯄꯥꯗꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯃꯉꯛ ꯇꯤꯡꯈꯠ ꯇꯤꯡꯈꯠ ꯌꯦꯡꯂꯛꯄ ꯃꯗꯨ ꯎꯕꯗ ꯑꯩꯒꯤ ꯊꯃꯣꯏ ꯀꯥꯏꯈꯤ ꯊꯣꯏꯕ꯫ ꯑꯩ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯄꯦꯟꯗꯕꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯁꯥꯡꯂꯕ ꯂꯝꯕꯤꯗꯨꯗ ꯏꯇꯣꯝ ꯍꯜꯂꯛꯈꯤ꯫ ꯇꯦꯜꯂꯕ ꯄꯨꯟꯁꯤꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯝꯅꯃꯛ ꯍꯩꯊꯈꯤ꯫ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯃꯤꯀꯨꯞꯇꯣ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯊꯣꯛꯇꯕ ꯑꯣꯏꯌꯨꯀꯣ ꯊꯣꯏꯕ꯫ ꯑꯩ ꯅꯨꯃꯤꯠꯇꯣ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯆꯥꯕ ꯊꯛꯄ ꯀꯔꯤꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯆꯪꯈꯤꯗꯦ꯫ ꯑꯁꯥꯎꯕꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯈꯥꯡꯈꯤ꯫ ꯍꯣꯁꯇꯦꯜꯒꯤ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯇꯥꯔꯝꯒꯗꯕꯗꯣ ꯑꯩꯅꯤ, ꯃꯦꯛꯁ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯑꯩꯒꯤ ꯏꯐꯝꯗ ꯊꯣꯛꯍꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡꯗꯨꯗꯒꯤ ꯇꯥꯔꯝꯕꯗꯣ ꯑꯩ ꯑꯣꯏꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯩ ꯊꯕꯛꯁꯨ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯦ ꯊꯣꯏꯕ꯫ ꯃꯐꯝꯁꯤꯗ ꯂꯩꯕꯅ ꯑꯩꯒꯤ ꯑꯁꯥꯎꯕ ꯄꯨꯝꯕ ꯑꯁꯨꯝ ꯑꯁꯨꯝ ꯃꯩꯔꯤꯒꯨꯝ ꯆꯥꯛꯂꯛꯂꯤ꯫ PhD ꯃꯐꯝꯁꯤꯗ ꯇꯧꯕ ꯄꯥꯝꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯌꯨꯝꯗꯨꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯂꯦꯞꯈꯤ꯫ ꯄꯦꯇ꯭ꯔꯣꯜꯒ ꯃꯩꯈꯦꯠꯀ ꯄꯨꯗꯨꯅ ꯑꯩ ꯆꯠꯈꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯄꯥꯝꯈꯤ꯫ ꯅꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯆꯩꯊꯦꯡ ꯃꯆꯥ ꯑꯃꯐꯥꯎ ꯌꯨꯝꯗꯨꯗ ꯄꯤꯍꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝ꯫ ꯑꯩ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯊꯥꯟꯗꯨꯅ ꯃꯐꯝꯗꯨ ꯌꯧꯅꯕ ꯆꯠꯈꯤ꯫
ꯊꯥꯞꯂꯞꯅ ꯃꯝꯂꯕ ꯃꯔꯛꯇꯨꯗ ꯍꯩꯅꯧ ꯃꯄꯩ ꯍꯧꯗꯨꯅ ꯁꯣꯡꯅ ꯂꯩꯔꯤꯕꯗꯣ ꯑꯩ ꯂꯥꯞꯇꯛ ꯎꯔꯛꯏ꯫ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯁꯥ ꯏꯊꯟꯗ ꯈꯜꯂꯤ꯫ ꯇꯞꯅ ꯇꯞꯅ ꯅꯛꯁꯤꯜꯂꯛꯂꯤꯕ ꯌꯨꯝꯗꯨꯗ ꯌꯦꯡꯅ ꯊꯧꯔꯛꯈꯤ꯫ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯩꯁꯤꯜꯂꯛꯈꯤ꯫ ꯑꯩ ꯁ꯭ꯇꯤꯌꯔꯤꯡ ꯋꯤꯜꯗꯣ ꯑꯣꯏꯔꯣꯝꯗ ꯂꯩꯁꯤꯟꯈꯤꯗꯨꯅ ꯂꯝꯕꯤ ꯅꯥꯀꯟꯗ ꯍꯧꯔꯝꯕ ꯎ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤ꯫ ꯑꯩꯒꯤ ꯀꯣꯛꯇꯣ ꯋꯤꯜꯗ ꯈꯖꯤꯛꯇꯪ ꯌꯩꯈꯤꯕꯅ ꯑꯩ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯁꯦꯡ ꯃꯔꯥꯡ ꯎꯕ ꯍꯧꯔꯛꯏ꯫ ꯃꯩꯈꯨꯇꯅ ꯄꯤꯛ ꯊꯟꯅ ꯃꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩ ꯁꯤꯠ ꯕꯦꯜꯠ ꯇꯞꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯒꯥꯔꯤꯗꯒꯤ ꯀꯥꯐꯩ ꯀꯨꯝꯊꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯈꯧꯅꯥꯎ ꯐꯨꯟꯗꯨꯅ ꯂꯣꯛ ꯀꯟꯅ ꯀꯟꯅ ꯈꯨꯕ ꯍꯧꯔꯝꯃꯤ꯫ ꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ, ꯏꯗꯤ ꯌꯥꯎꯔꯛꯇꯦ꯫ ꯀꯣꯛꯇ ꯈꯔ ꯁꯣꯛꯂꯝꯈꯤ꯫ ꯑꯩ ꯀꯣꯛ ꯄꯥꯏꯗꯨꯅ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯃꯝꯂꯤꯕꯗꯣ ꯃꯩꯈꯨ ꯑꯣꯏꯔꯝꯈꯤꯗꯦ꯫ ꯊꯥꯔꯕ ꯂꯩꯆꯤꯟ ꯃꯔꯛꯇ ꯑꯩ ꯂꯝꯕꯤ ꯊꯤꯔꯝꯈꯤ꯫ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯃꯝꯕ ꯂꯩꯆꯤꯟꯅꯣ ꯍꯥꯏꯅ ꯑꯩꯅ ꯈꯟꯈꯤ꯫ ꯑꯩ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ ꯈꯣꯡ ꯑꯅꯤ ꯀꯥꯐꯩ ꯊꯥꯡꯈꯤ꯫ ꯍꯦꯗꯂꯥꯏꯠꯀꯤ ꯃꯩꯉꯥꯜ ꯑꯗꯨꯅ ꯑꯃꯝꯕꯗꯒꯤ ꯈꯔꯗꯤ ꯉꯥꯛꯊꯣꯛꯈꯤ꯫ ꯑꯩꯒꯤ ꯈꯣꯡ ꯀꯥꯐꯩ ꯊꯥꯡꯕꯗꯨꯗ ꯂꯩꯃꯥꯏꯗ ꯇꯥꯔꯝꯕ ꯁꯥꯏꯀꯜ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯇꯨꯁꯤꯟꯈꯤ꯫ ꯁꯥꯏꯀꯜꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯃ ꯄꯣꯛꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯗꯣ ꯂꯥꯎꯊꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯈꯤ꯫ ꯁꯥꯏꯀꯜ ꯑꯗꯣ ꯑꯩꯒ ꯌꯥꯝꯅ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯕ ꯑꯃꯒꯨꯝ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯈꯤ꯫ ꯃꯥꯅꯤ, ꯑꯩꯒꯤ ꯁꯥꯏꯀꯜꯅꯤ, ꯑꯩ ꯏꯁꯥ ꯏꯊꯟꯗ ꯍꯥꯏꯖꯈꯤ꯫ ꯑꯩꯒꯤ ꯀꯣꯛꯇ ꯈꯪꯍꯧꯗꯅ ꯅꯤꯡꯁꯤꯡꯕ ꯑꯃꯅ ꯎꯪꯗꯨꯅ ꯂꯩꯍꯟꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯣ ꯑꯩ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯗꯨꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩ ꯁꯥꯏꯀꯜꯗꯨꯒꯤ ꯃꯃꯥꯡ ꯇꯝꯅ ꯌꯦꯡꯈꯠꯂꯤ꯫ ꯃꯐꯝꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯉꯥꯡꯕ ꯖꯣꯒꯤꯡ ꯑꯃ, ꯂꯣꯏꯅꯅ ꯑꯉꯥꯡ ꯑꯃ ꯑꯩꯒꯤ ꯃꯤꯠ ꯃꯃꯥꯡꯗ꯫ ꯑꯩ ꯄꯥꯏꯔꯝꯕ ꯁꯥꯏꯀꯜꯒꯤ ꯍꯦꯟꯗꯜꯗꯣ ꯊꯥꯗꯣꯛꯇꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯅꯤꯡꯒꯣꯡꯅ ꯁꯤꯠꯅ ꯒꯥꯔꯤ ꯇꯞꯅ ꯆꯪꯈꯤ꯫ ꯑꯩ ꯃꯤꯀꯨꯞ ꯑꯗꯣ ꯃꯪꯂꯥꯟ ꯑꯃꯗꯒꯤ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯃꯤꯠ ꯑꯃꯨꯛ ꯎꯏꯁꯤꯟꯂꯤ, ꯑꯃꯨꯛ ꯄꯥꯡꯊꯣꯛꯏ꯫ ꯑꯁꯤꯕ ꯊꯋꯥꯏ ꯑꯃ ꯎꯕ ꯈꯨꯗꯤꯡ ꯑꯩ ꯋꯥꯈꯜ ꯐꯥꯊꯔꯒ ꯑꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯄꯨꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯣ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯈꯤꯗꯦ꯫ ꯃꯤꯠ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯃꯛ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩ ꯂꯩꯔꯝꯈꯤ꯫ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯑꯃꯒꯨꯝ ꯑꯩꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯥꯎꯈꯤ꯫ ꯈꯪꯍꯧꯗꯅ ꯌꯨꯝꯂꯣꯝꯗꯒꯤ ꯂꯩꯆꯤꯟ ꯃꯔꯛꯇꯨꯗ ꯃꯨꯁꯤꯕ ꯃꯩꯉꯥꯜ ꯑꯃ ꯉꯥꯜꯂꯛꯄ ꯎꯈꯤ꯫ ꯑꯩꯕꯨ ꯌꯨꯝꯗꯨꯅ ꯇꯞꯅ ꯀꯧꯁꯤꯜꯂꯤ꯫ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯑꯩ ꯄꯦꯇ꯭ꯔꯣꯜ ꯍꯥꯞꯂꯛꯂꯤꯕ ꯀꯟꯇꯦꯅꯔ ꯄꯥꯏꯈꯠꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯣꯡ ꯑꯅꯤꯁꯦ ꯊꯥꯡꯕ ꯍꯧꯈꯤ꯫ ꯂꯩꯆꯤꯟ ꯃꯔꯛꯇꯨꯗ ꯌꯨꯝ ꯑꯗꯣ ꯑꯁꯨꯝ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯈꯤ꯫ ꯃꯤꯀꯨꯞ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯝꯅꯃꯛ ꯇꯞꯅ ꯇꯞꯅ ꯅꯤꯡꯁꯤꯡꯍꯜꯂꯛꯈꯤ꯫ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕ? ꯑꯩꯅ ꯍꯪꯖꯈꯤ꯫ ꯄꯨꯝꯅꯃꯛ ꯍꯧꯈꯤꯕ ꯃꯇꯝ ꯑꯃꯗꯅꯤ꯫ ꯌꯨꯝꯗꯨꯒ ꯑꯀꯣꯏꯕ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯇꯨꯜꯁꯤ ꯆꯥꯎꯅ ꯄꯨꯡꯅ ꯍꯧꯔꯝꯈꯤ꯫ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯃꯩꯈꯨ ꯃꯄꯩ ꯑꯃ ꯊꯣꯔꯛꯄ ꯎꯈꯤ꯫ ꯃꯩꯈꯨ ꯃꯔꯛꯇꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯣꯔꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯄꯗ ꯑꯩ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯔꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯨꯝꯗꯨꯅ ꯂꯩ꯫ ꯑꯩꯅ ꯎꯔꯤꯕ ꯃꯤꯀꯨꯞ ꯑꯗꯣ ꯀꯔꯤꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯔꯤꯕ? ꯊꯣꯔꯛꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯅ ꯈꯪꯕꯗꯒꯤ ꯑꯩ ꯆꯦꯞꯊꯗꯨꯅ ꯌꯦꯡꯈꯤ꯫ ꯑꯩꯒꯤ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃꯠꯇ ꯈꯪꯍꯧꯗꯅ ꯂꯥꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯕꯕꯥꯒꯤ ꯁꯛꯐꯝꯗꯣ ꯎꯕꯗ ꯑꯩ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯥꯏꯀꯩ ꯊꯤꯔꯗꯨꯅ ꯌꯦꯡꯈꯤ꯫ ꯕꯕꯥꯒꯤ ꯇꯨꯡꯗ ꯏꯃꯥꯗꯣ ꯇꯞꯅ ꯊꯣꯔꯛꯏ꯫ ꯐꯖꯔꯕ ꯏꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯣ ꯎꯕꯗ ꯑꯩ ꯀꯌꯥꯗꯤ ꯍꯔꯥꯎꯖꯈꯤꯕ! ꯃꯤꯀꯨꯞ ꯑꯗꯣ ꯑꯩ ꯐꯥꯗꯨꯅ ꯂꯦꯡꯗꯅ ꯊꯝꯅꯤꯡꯈꯤ꯫ ꯑꯩꯒꯤ ꯈꯣꯡꯎꯞꯅ ꯑꯀꯪꯕ ꯎꯁꯥ ꯑꯃ ꯅꯦꯠꯄꯒꯤ ꯍꯧꯔꯕ ꯃꯈꯣꯜ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯗꯨꯒꯤ ꯐꯖꯕ ꯀꯥꯏꯍꯟꯈꯤ꯫ ꯑꯩꯒꯤ ꯃꯅꯤꯡ ꯇꯝꯅ ꯕꯕꯥ ꯃꯃꯥꯗꯣ ꯑꯩꯅ ꯂꯨꯝꯂꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯖꯒꯥ ꯑꯗꯨꯗ ꯂꯦꯟꯇꯔꯟ ꯊꯥꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯍꯣꯏ, ꯃꯤꯀꯨꯞ ꯑꯗꯣ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯕꯨ ꯃꯈꯣꯏꯅ ꯎꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯖꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕ ꯈꯔꯗꯤ ꯐꯥꯎꯖꯈꯤ꯫ ꯂꯦꯟꯇꯔꯟꯒꯤ ꯃꯥꯏꯀꯩ ꯂꯩꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯍꯩꯅꯧ ꯃꯔꯨꯝꯗꯒꯤ ꯊꯣꯛꯇꯨꯅ ꯊꯣꯡ ꯇꯝꯅ ꯆꯪꯈꯤꯕ ꯕꯕꯥ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯏꯃꯥ ꯍꯥꯏꯅ ꯏꯆꯤꯟꯁꯤꯗ ꯁꯣꯟꯈꯤ꯫ ꯏꯃꯥꯗꯣ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯈꯤ꯫ ꯅꯨꯡꯁꯤꯔꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯌꯦꯡꯖꯕꯒꯤ ꯃꯤꯀꯨꯞ ꯑꯗꯣ ꯑꯩ ꯀꯌꯥꯗ ꯍꯔꯥꯎꯖꯈꯤ!
Ravi haiba wahi ama aigi maikai tamna yelaktuna imagi chindagi thoraki. Ai madu tabada pairama petrol do laimaya thadaki. Babana imagi lengjumda tapna pairaktuna kaidawre haina hanglagi. Imado aigi maikai tamna adumak yinglaki. Khangowdana mamlaba lechin mapai amana tapna miku ado mami shamlapagum mamsilai. Nungsiraba imagi maithongdo lechin mapai gi marakta tapna mami shamki. Imagi maikai tamna ai kanna chensilli. Aigi garida khangowdana aigi isado thomjilli. Mamlaba lechindo amata layamdre. Sorok mataiduda amuk yengi cycle su layamdre. Aigi khuta pairama petrol kuthi thiki. Yumdogi maikai tamna amuk ongkhatuna yengi. Aigi anxiety gi symptom amani haiduna ai khandoknaba hotnai. Khangowdana ai mikup adudagi karigumba amani singlaki. Haukraba numit aduda kanaguma sakhangdaba amagi sahum aina phangkhibra. Takiba cycle makoldo kanagi khonjel. Aigi wakhalda jingnaba am polaki. Ai thuna gari tamna chinsilaki. Gari ge mamangdo khara kopamle. Gari start tawduna yengi. Ai mafamdudagi thuna mamai thotuna thoraki. Thoiba ai mathangi numita ariba yumdugi makha tamna pangkhiba lambido adudagi chumna chatlaga khul ama tabani. Khul aduda ahal ama khaki family aina thiki. Ahal adusu maming khangdabana ai yumdugi maramda khangom shakthi ba hoki. Kananasu yumdugi maramda khangi haiba thena khiti. Adubu aina singnabadi mayamdagi tokhaina leiba yum ariba amada chahi yankhai muki oigadaba nupi ama khaki lehawi. Ahan ama khakna haibada nupi dagi mabok ama laitin gi thabak tawrambani lekaina yadabadagi khuldi tan thokhibani haiba wari ama lirai. Masu nupi ado amuk mafamduda halaktuna laikibani hainai. Wafam ado ai sukhradi luna lawni. Ai mafam adugi mi khragi wari sanaraga thidoktaba yadi. Dairi gi makha ai ba yaramdri. Laimai khara sigai khibagi sena arema yaramki. Thoiba dairi gi page khodimak phaktuna yengi. Dairi thanam liba drawer da kuthi thiduna upu khoding phaktuna yengi. Phangma ko balai khiti. Thoiba makok paiduna tapna chair da phamthare.